Eegi Nong ibada wanted lautoki lila su tingzinki karigumba lairik oina panglaba lupa lising tara fine aspagi marumda aibasu phaki thamoida phawba chaina oibana hanba kouba leikide zoro number 1 ibada amuksu phaki nong ngalakpa khuding masa thindoki kok yam sai haiba wahi sisu nausonnana tattana hairammi asigumba tanglaba lamdam sigi saknairaba aiba miyamgi oja Chana Lukhoi brain surgery tawra matung asidi ras medicity gi ICU da yataduna leiri aibana phangkiba chaina duga ngasi nariba laina sigi marakta wahang kaya thoktaba natte amuksu kalada ngaujaba imung oirubana hakchangi phibam soklabasu miyamgi damak machanupa osi mairagi hojai khongchat thingbagi mahut mangol arsibat pibiki khangmin nasi arta ngaujaba imung ayamba nungai yaipaba imung yaude amuksu numit mari mangani private hospital amagi ICU da lerakpa haibasi awabagi mathakta awabani matang sida thamjaningbadi atta oiro sports ta oiro hiram amada kathokjaramba miyoi ama leitabada awaba phongdokpagi RIP na social media da wai chaigalli hinglingai matamda awa nungai hangbagi chatnabidi mami sambagum ujai masi afaba kudam natte hakchangi phibam ka hena nungairaktabana haukiba December tang 13 yumja kisa numitta oja Chana Lukhoi Jenims ta pukhalaki laibak thibadi chauraba sarkar gi hospital rims amadi Jenims da neuro surgeon gi matik chaba doctor leitabana ras medicity da refer tawki masi ariba state sigi lainani miyam houduna laing thokpa matam oire amaromda matam kuina lepdura matung sumang lila festival su haukhre masagi sahi humudra manga suraba ojasina sumang lila amadi kala gi lamda kathokliba asimakti singthabagi loiba nairaroi haijaningbadi lamdam sigi politician sing activist sing amadi miyamna oja Chana Lukhoi na akiba leita mahaki punsibu sacrifice tawduna kunai sigi laukiba thawtang sing ningsingduna oja sigi singba ngamlaroidaba laman kharadang singba ngaminasi Ima Pabung Lukhoi hauzik mayamna Chana Lukhoi hana khangnabiribaje akoi chahi masagi chahi 75 hele chahi decade kaya miyam gidamak hanjana awaba kaya taraga lakhiba Pabungni ngasi mahakna ras medicity da hospitalize orga lairambagi phibamje ICU da lairambaje kamaina tawbono November gi tang 13 hariba sidaida ibani se aigi misi operation tawnabagi damakta Guwahati da chali mana aigi khongoi thongbasi yam nungai tine khongoi thongbasi di nungai tine na yum yauraka haibadu deida ayuki pung 12 makhai dagi na numidangi pung 9 phawasi Jenims ta pukhale Jenims ta gi kangu duna refer tawrne akoi di sidaida nohoi gi anaba se patient se neo surgery gi neo gi adugumba kaino oire case oire sidadi khoi doctor leiti hai karino Manipur kauriba state sidaida khwaidagi sauriba government gi hospital se Jenims amadi rims ni sidaida neuro surgery leiti hairiba se karigi damaktano aduga noina atopa private hospital da pugadabani haidana hospital maming khara piriba se aikhoi gi anaba phaningbagi maruoibani na ai soidana maki aikhoi nakhoi na haidraga su aikhoi gi chatpagi kangai khuda phaba mafam Raj Medicity da koi puragal la salagani haidana Raj Medicity da pung mapan makhai numdangi mapan makhai tara tabai madudai da ai koi Wednesday December 13 madudai da koi mafam sida yaurkhibani bema laibak phabadagi taibangi mapuna thaujan dana pung 3 makhai mari gi adai dagi di kitang gyan lakpa haure ngasi ayuki ngarang numdang waironggi numdang pung 3 makhai mari do adai da kitang pai ba khot pa khang eba nupa amadi nupi singse loina family pan ma ngaktan family linga lai ma ngaktan adu noi babai ban ni sidina ai se magi marup oido ai se mai nupi oido ai se magi na mama su oido mana su matam puno ta hai nangdi aigi imane nangdi aigi nupi ne nangdi aigi marup ne am punam makta nanga su tha thadok da ba ya de haidana ayam matam Bangladesh da satpa khangde Mandalay da satpa khangde Myanmar da satpa khangde haujikti sigi waje Myanmar ga hairuraga ikoi se irang sidai danga kani mamangi wari ni koi man haisidi lila se puna ba hona ba matam da satke de harga su aina laidi woi haba Singland Commandon Singland hariba inaw sidai da noina satninga gadi sumai tau bom khak laire Singland kamai tau sigi bhabi aina sataba yaro bhabi aigi artist pura sakada bane tawre adudi kamai tau sige noi passport si sawe da leitre
ꯑꯗꯨꯗꯤ ꯄꯥꯁꯄꯣꯔꯠ ꯃꯇꯝꯗꯨꯗ ꯃꯤ ꯑꯃꯒꯤ ꯄꯥꯁꯄꯣꯔꯠ ꯁꯥꯕꯁꯦ ꯂꯨꯄꯥ 8,000 ꯆꯪꯉꯤ ꯑꯗꯩꯗ ꯑꯣꯀꯦ ꯁ꯭ꯇꯥꯔꯒ ꯀꯩꯒ ꯃꯣꯏꯒꯤ ꯁꯥꯕꯁꯦ ꯃꯤ 15ꯒꯤ ꯁꯥꯗꯕ ꯌꯥꯗꯦ ꯄꯩꯁꯥ ꯁꯨꯝꯐꯥꯎ ꯂꯩꯇꯦ ꯃꯇꯝꯗꯨꯒꯤ MLA ꯃꯤꯅꯤꯁꯇꯔ ꯈꯔꯅ ꯂꯨꯄꯥ 5,000 10,000 ꯍꯥꯞꯄꯤꯔꯛꯈꯤꯕꯗꯤ ꯂꯩꯀꯣ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯂꯧꯔꯥꯛ ꯑꯃꯈꯛ ꯂꯩ ꯀꯅꯥꯝꯇ ꯇꯥꯗꯅ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯇꯥꯍꯟꯗꯅ ꯑꯗꯒꯤ ꯏꯆꯥꯁꯤꯡꯁꯨ ꯑꯃꯠꯇ ꯇꯥꯍꯟꯗꯅ ꯑꯩꯅ ꯂꯧꯔꯥꯛꯇꯣ ꯁꯪ ꯑꯃꯗ 10,000 ꯈꯛꯇ ꯌꯣꯟꯊꯣꯛꯑꯦ ꯑꯗꯨꯒ ꯃꯣꯏ 15ꯒꯤ ꯄꯥꯁꯄꯣꯔꯠꯁꯦ ꯁꯥꯔꯀꯥꯟꯗꯨꯗꯩꯗ ꯂꯤꯂꯥ ꯎꯠꯂꯦ ꯂꯤꯂꯥ ꯂꯣꯏꯔꯀꯥꯟꯁꯤꯗꯩꯗ ꯒ꯭ꯔꯤꯟ ꯔꯨꯝꯗ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯀ꯭ꯌꯨ ꯂꯦꯡꯈ꯭ꯔꯦ ꯑꯃꯨꯛ ꯄꯔꯦꯡ ꯁꯥꯡꯅ ꯀꯨꯏꯔꯒ ꯅꯣꯏ ꯄꯥꯕꯨꯡꯒ ꯏꯕꯥꯅꯤꯅ ꯍꯣꯠꯅꯔꯛꯈꯤꯕ ꯅꯥꯗꯅ ꯐꯃꯥꯡꯗ ꯇꯨꯔꯒ ꯂꯩꯔꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯕ ꯃꯇꯝꯁꯤꯗꯗꯤ ꯍꯧꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯏꯃꯥꯗ ꯃꯊꯪ ꯉꯁꯤ 4ꯅꯤ 5ꯅꯤ ꯁꯨꯔꯛꯄꯁꯦ ꯃꯌꯥꯗ ꯆꯥꯛ ꯃꯔꯨ ꯐꯥꯎ ꯇꯥꯗꯦ ꯑꯩꯒ ꯉꯥꯛꯇ ꯊꯥꯗꯣꯛꯅꯕ ꯉꯝꯗꯕ ꯃꯥꯁꯦ ꯑꯩꯅꯤ ꯚꯥꯎ ꯍꯥꯏꯕꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯨꯅꯤ ꯕ꯭ꯂꯥꯏꯟꯗ ꯍꯥꯏꯔꯤꯕꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯄꯤꯀꯔ ꯍꯥꯏꯕꯗꯤ ꯃꯌꯥꯗꯨ ꯀꯥꯈꯠꯄꯗ ꯎꯔꯛꯏ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯍꯩꯁꯤꯅꯤ ꯏꯃꯥ ꯗꯣꯛꯇꯔꯁꯤꯡꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯄꯥꯕꯨꯡꯒꯤ ꯐꯤꯕꯝꯁꯨ ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯛꯄꯁꯨ ꯑꯣꯏꯖꯅꯣ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯁꯦ ꯆꯨꯝꯒꯗ꯭ꯔꯥ ꯃꯔꯝꯗꯤ ꯄꯥꯕꯨꯡꯁꯦ ꯍꯟꯖꯟꯅ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯂꯩꯇꯕ ꯑꯃꯗꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯡꯖꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯥꯕꯨꯡꯁꯦ ꯍꯟꯖꯟꯅ ꯐꯥꯔꯨꯕ ꯄꯨꯜꯂꯨꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯪꯈꯤꯕ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯃꯦꯟꯇꯦꯜ ꯑꯣꯏꯕ ꯆꯩꯊꯦꯡ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯇꯥꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯏꯃꯥꯗꯗꯤ ꯂꯩꯕꯤꯗꯕ꯭ꯔꯥ ꯃꯁꯤ ꯑꯩ ꯉꯍꯥꯟꯋꯥꯏꯗꯤ ꯂꯩꯔꯝꯗꯁꯨ ꯑꯩ ꯍꯧꯖꯤꯛꯇꯗꯤꯅꯦ ꯃꯈꯣꯏꯅ ꯅ꯭ꯌꯨꯔꯣ ꯁꯔꯖꯟꯒꯤ ꯃꯣꯏꯅ ꯂꯧꯔꯤꯕ CD ꯁ꯭ꯀꯦꯟꯗ ꯑꯃꯗ ꯇꯥꯔꯤꯕꯁꯤꯡꯁꯤ ꯈꯜꯂꯒ ꯀꯨꯏꯈ꯭ꯔꯕ ꯃꯇꯝꯒꯤ ꯏꯅꯤ ꯃꯉꯣꯟꯗ ꯅꯪꯁꯤꯜꯂꯤꯁꯦꯅ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯂꯩꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯅꯗꯤ ꯑꯇꯣꯞꯄ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯃꯥꯡꯗ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯥꯗꯤ ꯑꯏꯕꯅꯤꯅ ꯃꯇꯝꯗꯨꯗꯩꯗ ꯃꯥꯗꯤ ꯈꯔ ꯁꯨꯝ ꯃꯥꯒꯤ ꯍꯤꯗꯥꯛꯁꯤ ꯁꯤꯖꯤꯟꯅꯩ ꯃꯔꯝꯗꯤ ꯃꯥ ꯏ ꯆꯦꯜꯂꯒ ꯀꯣꯂꯣꯝ ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯊꯛꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯇꯧꯕꯒꯤꯗꯃꯛꯇ ꯅꯥꯔꯕꯅꯤ ꯅꯪꯁꯦ ꯌꯨ ꯊꯛꯄꯗꯩ ꯅꯥꯔꯤꯅꯦꯅ ꯑꯩꯅꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯆꯩꯕꯤꯕꯁꯨ ꯌꯥꯎꯏ ꯉꯥꯡꯕꯤꯕꯁꯨ ꯌꯥꯎꯏ ꯃꯆꯥꯁꯤꯡꯅ ꯆꯩꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯁꯨꯡꯅꯠ ꯅꯠꯇꯕꯤꯗ ꯍꯟꯗꯛꯀꯤꯁꯦ ꯁꯨꯅ ꯅꯥꯕꯅꯤ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗꯗꯤ ꯑꯩ ꯀꯣꯛꯁꯤꯗ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯣ ꯃꯥꯅ ꯉꯍꯥꯟꯋꯥꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯤꯛꯏ ꯀꯣꯛꯁꯤ ꯅꯥꯏꯅꯦ ꯏꯁꯤꯡ ꯇꯞ ꯊꯥꯗꯩ ꯀꯩꯅꯣꯅ ꯌꯩꯕꯗꯧꯅ ꯇꯧꯏ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯌꯩꯕꯗꯧꯅ ꯑꯩ ꯀꯣꯛꯁꯤꯗ ꯇꯥꯈꯤ ꯈꯣꯠꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯗꯤ ꯃꯁꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕꯁꯤꯗꯤ ꯏꯁꯥꯗ ꯐꯥꯎꯏꯕꯦꯝꯃ ꯏꯃꯥꯅ ꯈꯪꯕꯤꯕꯗ ꯆꯥꯎꯔꯥꯛꯅ ꯀꯌꯥꯔꯛꯀꯗꯤ ꯐꯥꯔꯨꯔꯦ ꯄꯥꯕꯨꯡꯁꯦ 3ꯂꯛꯀꯨꯝꯕ ꯐꯥꯔꯦ 3ꯂꯛꯀꯣ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯂꯤꯂꯥ ꯏꯔꯤꯉꯩꯗ ꯐꯥꯕꯗꯣ ꯑꯗꯨ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯅꯦ ꯁꯤ ꯃꯔꯛꯁꯤꯗ ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗ ꯃꯁꯥꯗ ꯗꯥꯛꯐꯝ ꯂꯩꯔꯛꯄ ꯀꯗꯥꯏ ꯐꯥꯎꯒꯤ ꯂꯦꯚꯦꯜꯗ ꯐꯨꯔꯛꯄꯒꯨꯝꯕꯒꯤ ꯇꯣꯔꯆꯔ ꯇꯧꯕꯒꯨꯝꯕꯒꯤ ꯃꯃꯤ ꯎꯒꯤ ꯃꯗꯨ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯕꯗꯁꯨ ꯃꯥꯅ ꯌꯥꯗꯦ ꯃꯇꯝꯗꯨꯗꯗꯤ ꯑꯉꯥꯡꯁꯤꯡ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯈꯣꯠꯂꯤꯉꯩ ꯃꯇꯝꯅꯤꯅ ꯌꯥꯝꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯏꯀꯥꯏꯅꯕ ꯈꯣꯠꯀꯥꯏꯅꯕ ꯑꯗꯒꯤ ꯐꯨꯔꯁꯨ ꯅꯠꯇ꯭ꯔ ꯆꯩꯔꯁꯨ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯀꯩꯗꯧꯗꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯈꯨꯌꯥ ꯁꯥꯏ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯅ ꯃꯣꯏꯅ ꯐꯥꯕ ꯃꯇꯝꯗ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯇꯧꯔꯒ ꯈꯨꯌꯥꯁꯤꯗꯩꯗ ꯌꯣꯠꯀꯨꯝꯕ ꯑꯃꯅ ꯇꯛꯈꯤꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯈꯤꯕꯒꯨꯝꯕꯒꯤꯁꯤꯗꯤ ꯃꯥꯅꯗꯤ ꯍꯥꯏꯗꯦ ꯑꯩꯅ ꯈꯟꯖꯕꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯨꯝꯕꯒꯤ ꯇꯧꯕ ꯑꯍꯥꯟꯕ ꯐꯥꯕꯁꯤꯅ ꯏꯒꯤ ꯅꯣꯡ ꯏꯕꯒꯤꯗꯃꯛꯇ ꯐꯥꯔꯦ ꯈꯣꯠꯂꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯇꯣꯔꯆꯔꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯣꯡꯉꯥꯟꯈꯤꯗ꯭ꯔꯕ ꯑꯍꯤꯡ ꯏꯔꯦ ꯂꯤꯂꯥ ꯑꯣꯏꯅ ꯄꯨꯊꯣꯛꯑꯦ ꯑꯗꯨꯗꯁꯨ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯖꯣꯔꯣ ꯅꯝꯕꯔ 7 ꯍꯥꯏꯗꯅ ꯇꯧꯕꯁꯤꯅ ꯃꯇꯝꯗꯨꯗꯗꯤ ꯑꯁꯄꯥꯒꯤ ꯃꯔꯨꯝꯗ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯑꯀꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯔꯤꯉꯩ ꯃꯇꯝꯗꯣ ꯑꯣꯏꯅꯤ ꯅꯠꯇ꯭ꯔꯦ ꯏꯃꯥ ꯃꯥꯅꯤ ꯌꯥꯝꯅ ꯃꯤ ꯄꯨꯝꯅꯃꯛ ꯊꯛ ꯅꯤꯛꯅꯕ ꯃꯇꯝ ꯑꯣꯏꯕ ꯕꯦꯝꯃ ꯑꯗꯨꯅ ꯐꯥꯒꯤ ꯄꯨꯟꯈꯤꯕꯁꯤ ꯌꯥꯝ ꯀꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯏꯔꯤꯕ ꯂꯤꯂꯥꯗꯨꯗꯤ ꯑꯃꯔꯣꯝꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯍꯣꯏ ꯈꯨꯟꯅꯥꯏꯒꯤ ꯃꯤꯡꯁꯦꯜꯗꯤ ꯑꯣꯏꯔꯦ ꯑꯁꯦꯡꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯈꯔꯅꯤ ꯑꯗꯨꯃꯛꯅ ꯍꯦꯛꯇ ꯌꯥꯝꯅ ꯂꯩꯉꯥꯛꯁꯦ ꯀꯥꯏꯒꯗꯕ ꯌꯥꯝꯅ ꯐꯠꯂꯣꯏꯗꯕ ꯑꯗꯨꯒꯨꯝꯕꯗꯤ ꯀꯔꯤꯝꯇ ꯅꯠꯈꯤꯗꯦꯗꯅ ꯑꯗꯨꯗꯤ ꯀꯔꯤ ꯑꯦꯂꯤꯒꯦꯁꯟ ꯊꯥꯔꯒꯅꯣ ꯄꯥꯕꯨꯡ ꯐꯥꯈ꯭ꯔꯤꯁꯦ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯈꯪꯗꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯝꯗꯨꯗꯩꯗ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯖꯜꯂꯒ ꯉꯥꯡꯁꯟꯅꯤꯡꯕ ꯉꯥꯡꯁꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯔꯥꯖꯅꯤꯇꯤꯒꯤ ꯊꯣꯡꯗ ꯈꯪꯗꯦ ꯄꯣꯂꯤꯇꯤꯛꯁꯇ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯃꯤ ꯑꯃꯒ ꯀꯜꯂꯛꯅꯕꯁꯤꯗꯤ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤ ꯑꯍꯦꯟꯕ ꯑꯊꯣꯏꯕ ꯇꯥꯟꯅꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯦꯟꯀꯠꯂꯛꯑꯒꯗꯤ ꯑꯐꯕ ꯃꯤꯗꯨ ꯐꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧꯅꯩꯗ ꯍꯥꯏꯅꯅꯤꯡꯗꯕ ꯒ꯭ꯔꯨꯞꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯁꯨ ꯑꯃꯅ ꯍꯦꯜꯂꯛꯑꯗꯤ ꯑꯃꯅ ꯍꯦꯛꯇ ꯅꯝꯊꯅꯤꯡꯕꯒꯤ ꯄꯣꯠꯁꯦ
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯑꯀꯥꯏꯕꯗꯤ ꯑꯝꯐꯥꯎ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯄꯥꯕ꯭ꯂꯤꯛꯀꯤ ꯈꯣꯜꯂꯥꯎꯗ ꯆꯅꯥ ꯂꯨꯈꯣꯏ ꯑꯀꯥꯏꯕ ꯅꯠꯇꯦ ꯆꯅꯥ ꯂꯨꯈꯣꯏꯅ ꯏꯈꯤꯕ ꯂꯤꯂꯥꯁꯤꯡ ꯁꯅꯥꯄꯥꯠꯀꯤ ꯊꯥꯔꯤꯛꯊꯥ ꯏꯒꯤ ꯅꯣꯡ ꯆꯥꯏꯅꯄꯨꯡ ꯀꯩꯁꯥꯝꯊꯣꯡ ꯊꯣꯏꯕꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯦꯛꯁꯄ꯭ꯔꯦꯁ ꯂꯞ 2000 ꯁꯖꯤꯕꯨꯒꯤ ꯅꯣꯡꯂꯩ ꯑꯄꯥꯏꯕ ꯂꯩꯆꯤꯟ ꯃꯣꯡꯐꯝꯅ ꯑꯩꯕꯨ ꯀꯧꯔꯛꯑꯦ ꯍꯤꯡꯕꯒꯤ ꯗꯥꯕꯤ ꯂꯤꯂꯥ ꯏꯕ ꯂꯣꯏꯗ꯭ꯔꯤ ꯀꯅꯥꯃꯠꯇꯒ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯃꯆꯤꯟ ꯃꯧꯄꯥ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯤꯒ ꯅꯨꯡꯁꯤꯅꯧ ꯃꯤꯒ ꯈꯠꯅꯒꯅꯨ ꯁꯃꯥꯖ ꯍꯥꯏꯕꯁꯦ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯁꯦ ꯑꯃꯇꯪ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯗ ꯃꯦꯁꯦꯖ ꯄꯤꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯄꯥꯕ꯭ꯂꯤꯛꯅ ꯂꯥꯎꯕꯤꯔꯛꯄꯁꯤꯃꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯕ ꯑꯏꯕ ꯑꯣꯏꯕ ꯉꯝꯕꯅꯦ ꯕꯦꯝ ꯑꯣꯖꯥ ꯍꯣꯖꯥꯏꯗꯒꯤ ꯉꯔꯥꯡꯇꯪ ꯍꯟꯕꯤꯔꯛꯑꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯒꯤ ꯏꯃꯥꯒꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯖꯈꯤꯕꯗ ꯉꯥꯏꯔꯤ ꯄꯥꯕꯨꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯗꯤ ꯄꯥꯕꯨꯡꯒꯤ ꯃꯔꯝꯗ ꯈꯪꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯈꯪꯉꯤ ꯍꯟꯗꯛꯀꯤ ꯑꯅꯥꯕꯁꯦ ꯁꯣꯟꯖꯜꯂꯛꯄꯁꯦ ꯗꯦꯠ 7, 8 ꯑꯗꯥꯏꯗꯒꯤ ꯍꯧꯔꯛꯑꯦ ꯕꯕꯥꯁꯦ ꯑꯗꯨꯅ ꯑꯩ 9ꯁꯦ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯃꯌꯥꯝꯁꯤꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯅ ꯁꯨꯝ ꯂꯩ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯅ ꯑꯗꯣ ꯑꯔꯣꯏꯕꯗ ꯑꯩꯅ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯏꯃꯥ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯦ ꯑꯩ ꯆꯠꯇꯕꯁꯨ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯍꯥꯏ ꯀꯥꯟꯗ ꯏꯃꯥꯅ ꯃꯃꯩꯇꯩ ꯃꯄꯤ ꯇꯥꯔꯒ ꯍꯟꯗꯛꯇꯤ ꯅꯪ ꯆꯠꯂꯨꯔꯅꯨꯗꯥꯅ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯀꯩꯅꯣꯗꯤ ꯃꯗꯨ ꯍꯥꯏꯔꯒꯁꯨ ꯏꯃꯥꯁꯦ ꯌꯥꯝ ꯊꯧꯅꯥ ꯐꯕꯤꯅꯦ ꯍꯥꯏꯕ ꯇꯥꯏ ꯑꯩꯒꯤ ꯏꯃꯥꯁꯦ ꯃꯃꯥꯡꯒꯤ ꯕꯕꯥꯁꯦ ꯆꯍꯤ 4-5ꯁꯦ ꯊꯦꯡꯈꯥꯡꯗ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏ ꯇꯥꯏ ꯑꯗꯩꯗ ꯀꯩꯅꯣꯗ ꯀꯁꯥꯔꯒꯤ ꯂꯛꯈꯤꯄꯨꯔꯗ ꯈꯤꯟꯕ ꯃꯤꯇꯝ ꯑꯃ ꯃꯁꯤꯗ ꯆꯍꯤ 4-5 ꯃꯃꯥꯡꯗ ꯈꯤꯟꯕꯁꯦ ꯃꯁꯤꯗꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯆꯠꯂꯨꯁꯣꯗ ꯑꯗꯨꯗꯁꯨ ꯃꯌꯥꯝꯁꯦ ꯏꯃꯥ ꯕꯕꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯦꯅ ꯍꯥꯏꯅꯕꯅꯦ ꯂꯝꯌꯥꯟꯕꯒꯤ ꯃꯤꯇꯝ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝ ꯈꯤꯟꯕꯁꯦ ꯃꯁꯤꯗ ꯂꯛꯈꯤꯄꯨꯔꯗ ꯈꯤꯟꯕ ꯑꯩꯈꯣꯏꯒꯤ ꯏꯂꯤꯁꯥꯡꯒꯤ ꯃꯍꯥꯎ ꯏꯕ ꯅꯣꯡꯊꯃꯝ ꯀꯨꯟꯖꯃꯣꯍꯟꯒꯤ ꯂꯩꯀꯥꯏꯗ ꯈꯤꯟꯕ ꯑꯗ ꯆꯠꯂꯨꯁꯨ ꯀꯩꯗꯧꯋꯦꯒꯦ ꯂꯩꯄꯥꯛꯀꯤꯅꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯁꯅꯦꯅ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯑꯥꯗ ꯄꯟꯊꯔꯝꯗꯅ ꯆꯠꯂꯒ ꯅꯨꯃꯤꯠꯇꯨꯃ ꯐꯪꯁꯟ ꯌꯥꯎꯔꯝꯕ ꯅꯣꯡꯉꯥꯜꯂ ꯍꯜꯂꯛꯈꯤ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯒꯤ ꯈꯣꯡꯆꯠꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯁꯦ ꯈ꯭ꯋꯥꯏ ꯍꯥꯏ ꯉꯝꯗꯀꯥꯟꯗ ꯏꯃꯥꯅ ꯄꯨꯡ 9ꯗꯗꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯍꯟꯗꯛꯇꯤ ꯅꯪ ꯆꯠꯇꯕꯅ ꯐꯔꯣꯏꯗ꯭ꯔꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩ ꯇꯨꯃꯤꯟꯅ ꯂꯩ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯔ ꯃꯌꯥꯝꯗꯁꯨ ꯑꯩꯁꯦ ꯀꯔꯤꯝ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯐ꯭ꯂꯥꯏꯠꯇꯤ ꯄꯨꯡ 4:30ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯑꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯁꯨꯝ ꯂꯩꯔꯀꯥꯟꯁꯤꯗ ꯏꯃꯥꯅ ꯄꯨꯡ 10:30 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯅꯪ ꯆꯠꯀꯦꯒ ꯆꯠꯂꯨꯔꯣꯗ ꯑꯗꯨꯒ ꯊꯨꯅꯗꯤ ꯍꯜꯂꯛꯄ ꯑꯣꯏꯌꯨꯀꯣ ꯕꯕꯥꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯣꯟꯊꯕ ꯃꯥꯜꯂꯤꯅꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯇꯤꯝꯗ ꯏꯃꯥꯅ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗꯩꯗ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯇꯥꯡ 15ꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃ ꯃꯄꯥꯎꯅꯁꯨ ꯐꯣꯡꯅꯅꯕ ꯃꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯄꯤꯔꯝꯗꯕ ꯌꯥꯗꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯦ ꯃꯁꯤ ꯍꯥꯏꯔꯤꯕ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯁꯤꯗ ꯇꯥꯡ 13-15 ꯁ꯭ꯋꯥꯏꯗ ꯑꯣꯄꯔꯦꯁꯟ ꯇꯧꯁꯤ ꯃꯥꯁꯤꯁꯨ ꯅꯨꯡꯒꯤ ꯀꯦꯁ ꯂꯩꯕ ꯑꯗꯨꯗ ꯗꯥꯏꯀ꯭ꯔꯣꯅꯦꯠ ꯀꯥꯞꯁꯤꯜꯂꯒ ꯑꯩꯅ ꯏꯁꯥꯅ ꯗꯥꯏꯀ꯭ꯔꯣꯅꯦꯠ 3 ꯂꯩꯔ ꯊꯝꯃꯝꯃꯒ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯅꯪ ꯈꯤꯇꯪ ꯌꯦꯛꯄ ꯊꯤꯟꯕꯗ ꯇꯧꯔꯛꯑꯁꯨ ꯍꯦꯛꯇ ꯆꯥꯁꯤꯜꯂꯨꯀꯣ ꯍꯦꯛꯇ ꯀꯥꯞꯁꯤꯜꯂꯨꯀꯣꯅ ꯇꯥꯟꯅꯔꯒ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯊꯝꯃꯝꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯦ ꯆꯠꯂꯤ ꯃꯔꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯉꯝꯅꯕ ꯂꯥꯟꯐꯝꯁꯦ ꯍꯥꯏꯕ ꯐꯤꯂꯝ ꯑꯃꯁꯨ ꯔꯤꯂꯤꯁ ꯇꯧꯔꯝꯗꯥꯏꯒꯤ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝ ꯑꯣꯏ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯄꯗ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯗꯨꯒꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯆꯠꯂꯝꯗꯥꯏꯗ ꯕꯕꯥꯗ ꯈꯨꯔꯝꯃꯦ ꯕꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯈꯣꯡꯆꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯃꯤꯇꯝꯗꯨ ꯅꯠꯇꯕ ꯈꯣꯡꯆꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯈꯣꯡꯆꯠ ꯑꯃ ꯌꯥꯝ ꯇꯣꯏꯅ ꯆꯠꯄꯅꯤ나 ꯑꯗꯨꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯅꯪ ꯁꯤꯅ ꯊꯥ 2-3ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯀꯣ ꯕꯕꯥꯅ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯈꯔ ꯂꯧꯔꯒ ꯆꯦꯡ ꯃꯔꯨ ꯈꯔ ꯑꯩꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯦꯛ ꯍꯥꯞꯄꯤꯌꯦꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯅ ꯂꯤꯠꯀꯗꯕ ꯐꯨꯔꯤꯠꯇꯨꯗ ꯂꯥꯏꯕꯛ ꯐꯗꯅ ꯂꯧꯊꯣꯛꯑꯒ ꯂꯤꯠꯂꯨꯕ ꯀꯥꯟꯗ ꯕꯕꯥꯅ ꯍꯥꯟꯅ ꯍꯥꯞꯄꯤꯔꯝꯕ ꯆꯦꯡꯗꯣ ꯑꯗꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯕꯕꯥꯁꯦ ꯆꯦꯡ ꯄꯤꯕꯗꯨ ꯀꯥꯎꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯆꯦꯡ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 10 ꯑꯗ 90 50 100ꯒꯨꯝꯕ ꯌꯥꯝꯅ ꯁꯨꯡꯄꯤ ꯄꯤꯗꯦ 500 ꯁꯨꯅ ꯑꯝꯇ ꯄꯤꯗꯦ ꯕꯕꯥꯅ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯗꯨ ꯑꯩꯒꯤ ꯏꯃꯥꯅ 200 300 500 ꯁꯨꯃꯥꯏꯅ ꯄꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯈꯣꯏꯔꯝꯕ ꯈꯨꯗꯤꯡꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯗꯗꯤ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯒꯅꯦꯕ ꯀꯥꯎꯈ꯭ರೆ ꯆꯦꯡ ꯃꯔꯨ ꯇꯧꯔ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯅ ꯍꯥꯞꯄꯗꯨꯁꯨ ꯀꯥꯎꯋꯦ ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥꯅ ꯄꯤꯕ ꯆꯦꯡꯗꯣ ꯍꯥꯟꯅ ꯄꯤꯈꯤꯕꯗꯣ ꯌꯥꯎꯔꯝꯕꯗꯒꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯨꯔꯨꯝꯕ ꯀꯥꯟꯗ ꯀꯣꯛꯇꯗꯤ ꯅꯥꯟꯊꯔꯛꯏ ꯆꯠꯂꯨꯔꯣ ꯅꯪ ꯋꯥ ꯐꯖꯅ ꯉꯥꯡꯉꯨꯀꯣ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯅꯅꯕ ꯋꯥ ꯉꯥꯡꯉꯨꯀꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯄꯅꯤ ꯑꯗꯨ ꯑꯩꯅ ꯆꯠꯄꯒꯤ ꯅꯨꯃꯤꯠꯇꯨ ꯊꯨꯡꯉꯦ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯗꯤ ꯕꯕꯥꯁꯦ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯇꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯋꯥ ꯉꯥꯡꯗꯕ ꯌꯥꯗꯕꯅꯤꯅ ꯉꯥꯡꯉꯦ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯔꯛꯄ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ
MLA Tangjam Arun Kumar su lakpi adugi yaw la aganda namidang da su mi phama pangtwe namidang gi mi pham pangthok pusta iman da yona kol yamna tawruk pajane adu aina di silent thamdaba yadabani thamakanda aina lower kanda call back to wakanda di nangi baba se kano da Jenims da di khudong chararoi haire duna rasta pure yam serious oi ima ya waine nangi na sak uningine haidana adumaina tawrukpada ai mayam haidok tabida lol na kappe handaki khongje se adumaina mathang leira kanda baba na thangkat pangamdaba magi makhutuna thangkalaga nang chatluro nang ningthi jana halo ko mai pakna halo ko na baba na nan dabi bado ai yamna kawba ngamde aduga baba na yam toina hojai Assam Kasar Bangladesh aisde baba gi mafam oibanina aina wangang jabadasu aina hai baba na pamjaba ai ipa na pamjaba du liklamda ai laksabani ngasi habi numitse ai ipa na sigi phiyomda lehoraga laklibani haiba kanda hojai gi mai ben mayamna mamitta gi mapi taraga hojai gi punsi kandaba yade haidana thongna pibirakpaduna hौजी फाउद अइन होजाइदगी हंजरक मिकुपसिदा खुदोंग थिबा थोअमदबनी हाइदना आई लौजै अदुगा यामनसु पुनिंग नुंसीबा अदुगा आई पाना ततन सुवनबा तुममदाइ खुदंगी मादे आइगी मिंगसे चामर कुंब कवे मथंदा सोन थांगना माना योंदा मैरा स्वाइ हाइदे नोबि चाजे अदु हौजी कौरमगदा बोइदा निंगा लई हाइतारे आई वाकंदा आइना मपानदा लैबा मतम lamdam sigi politician sing activist sing amadi miyamna oja Chana Lukhoi na akiba leita mahaki punsibu sacrifice tawduna kunai sigi laukiba thawtang sing ningsingduna oja sigi singba ngamlaroidaba laman kharadang singba ngaminasi loisilakpada video sibu mityeng tabiriba khudingmakna isa gi wakhalon comment box ta thambiramu